Ngasi nungdan phongkiba kanglaipa mairagi pausedagi maroiba pau khara khangatjaraga miyamda khulo tamjage. Rahul Gandhi amadi Manipur gi MP anina Manipur da thokliba erang asigi marik chumba wapham parliament pukhakani Mega Chandra ngarangdagi hauna chathaba haukiba parliament gi akanaba miphangi manungsana hayeng Lok Sabha da Congress ki luchingba oibata natana opposition gi leader su oriba Rahul Gandhi na Manipur gi wapham house pukhalagani habigi thajaba pire Maki Thajaba Singra Numidang All India Congress Committee ki President Marik Arjun Kharge, General Secretary K. Benu Gopal Amadi Manipur ki Chakiba, Manipur Pradesh Congress Committee ki Luchingba Singh Amadi, Congress ki MP ani yauna puna phamina kiba, Mifam Amada Rahul Gandhi na phongdokibani hairi. Hiramasi ki matangda hauzi New Delhi de lariba, Manipur Pradesh Congress Committee ki President MLA ki Mega Chandrana Pausi asiga telephone da ngasi wari sanaba matamda mahana phongdorakhibadi parliament mifam asida Manipur gi hauzik tholiba erang asigi wapham mutawgane hana opposition gi leader oriba Rahul Gandhi na thajaba pire masida natana Manipur gi MP anida su parliament wangang bagi matam phajana pigani habagi matangda su thajaba pigi hana phongdokhe wari sanaba aduda MPCC gi president ke Mega Chandra makhatana phongdokhibadi ngarang Delhi da AICC gi luchingba singyawna Manipur dagi Sakiba CLP ki leader O Ibobi, Deputy CLP leader K Ranjit yauna, ate Congress ki MLA sing yauna, ngranu midang punipa makai taba matamda punna phamina duna wakhanake, wari sanakiba aduda Manipur ki hauzi awabata aduna lariba, irang asigi matangda parlamenta AICC ki national leader singna solution ama puraknaba, question raise tawgani, masida natana Manipur ki MP anina Manipur da, thokliba irang asiga mai lena parlamenta wangang bagi, Matam Fajuna Pijna Manipur da hauzik thokliba wangangduna solution puraknaba so hotnagani habigi thajaba piki mahangna hai Manipur miyamna hauzik awaba tariba singasi miyamna khalakliba mute na Manipur gi matangda parliament marik sumna thamnabagi matam pibiba haibasina khwaidagi maruoi adubu masi khangna parliament wangangbagi matam chapchana pinaba thaba paikakani hainasu AICC gi luchingba Rahul Gandhi na thajaba piki haire Manipur da thokliba miha mipumisimina yung kay kaya may thadok na mangan kiba, hauzi Manipur gi praja miyam na awaba tariba si, palami mipamachida Manipur gi MP anina pukatuna, wangang bagi matam piba haiba si, asi Rahul Gandhi gi achepa pirem ni hana su ngarangi mipamaduda, phongdoke hana telefona wari sanaba aduda phongdorake, Rahul Gandhi na phongdorake haribadi, Congress ki MP singsu ngasi MP ama oibagi, wasak lawba loikrabadi na makata na palami mipamda, Manipur da hauzi thokliba irang asigi matangda mari chumba wapham, Pongdoknaba su sem sadun leire haina su pongdokki hairi. Bimor akoijam amasung afre MP oina wasak laukre. Bimor akoijam di maite rol da wasak lauke. Ngarangdagi haukiba 19 suba Lok Sabha gi ahamba mifamda nauna kakraba singba parliament ki member oina wasak laukibaga lanina. Ngasi ayu pung 12 da Manipur gi outer gi MP afre kangam athar amade innagi Dr. Angomsa Bimor akoijambo Pro Tem Speaker B Mahatabbu na Lok Sabha gi member oina parliament house da wasak laukre. Ngasi wasak laubagi taro madu saruk yanaba Dr. Angomsa Bimor akoijamna parliament house sangba matamda leibakatlaga sangki Dr. Angomsa Bimor akoijamna makhutta Indian Constitution page na maitailonda wasak lauki aduga afre kangam Arthur di English na wasak lauki Dr. Angomsa Bimor akoijamna maitailonda wasak lauki ba aduda ay Angomsa Bimor akoijam Lok Sabha gi thapura misak ama oina khambiraklaba maramna ehakna tebang panbu sembi sabiba sidaba mapubu panjaduna wasak sari Madudi, aina lingkraba baraki laingak lol, sana patapo aina da sengna thajaba amade, pungning sengna ningjaba utsagani, loina na baraki ning tamba amade, amato oiba saktambo aina yokhosagani amasung, aina pakhakadoriba lakhokadoriba, ithogdang seng puksel sengna pangthoksagani, Jai Hind Imalevakna yefare, Manipur imana yefare, haiba wafam singasi phongdoktuna wasak lauki. Afre Arthur sungasi English da wasak lauba loibaga, mahana phongdokkibadi, Manipur da asumba waye pubirau lebak kanbi wahane Hindi londa phongdokhe MP oina wasak launaba member anina parliament house changnapa amadi loiraba matungda beldagi kumtharakpa matamda Lok Sabha gi member kayana Manipur hana kholau kaya laurakhe tungda anauba MP aniba opposition leader oidiba Rahul Gandhi na khutsoktuna taramna okay more da yum ani mai sakre ngasi ayu pung tarum taba matamda more bypass lambigi ai Wanom jang da leiba yum ani khangogduna haurakpa maina tumna sakre mai adu electric shock circuit thorakpadagi oigani haina thajanari leiba fabadagi mai sakpa aduda misimina amata yaukhidei
Mai chakpagi pau phangwadagi moraida leiba Manipur Fire Service ki Fire Substation gi miyoising amadi Assam Rifles ki personnel sing yauna mai kanbagi thabak chathaki mai chakraba yum ani adu More ge Wanomjang village dagi Moses Yankai amadi Hallam Baite Sainifo hariba miyoi ani asigini hari hauji phawgi oinadi yum mai chakpa aduda mausang kaya yamna amang ata nangkrabagi habigi chapchaba pau phangba ngamdri hari nupi masa ama phadna puramba miyoi ama fare tha asigi kunga mathoidagi thiba khangdane lekhiba sahi taraga mangaram surabi nupi masa ama ngarang nungchil pung manga makhairam taba matamda Chandren headquarter dagi kilometer kuntraram chatlaga leiba Kholzon village dagi Chandren police kunga mathoi suba Assam Rifles amasu Chandel gi CSO singna tekta kadina kanba ngamkhre nupi masa asibu pharaga purami haiba miyoi amasu phagapa ngamle hairi phagalaba nupa adugi maming Thoksom Rosan Jay kungamari Apopati S Wajan Kawi Infal East ki uyumpok mamang laikai dagini miyoi asi ngarang numidang OC Bisnupur police ki team da kusinakre nupi masa asi Kholzon khulda nupa asina phadna puraktuna leire habigi paw asi Kholzon village ki chief na pirakpadagi rescue tawba ngamkibani police na phagalaba nupa adu jail da leirubadagi tholopa kuidriba misakni hairi miyoi amana private college amadi Jenims ta thabak tawduna leiramlei Facebook Federation Student Organization Kanglipa Facebook na Manipur da leiriba school amadi college ki fibam phagatnaba lepa letina chatharakliba thabak thoram singi saru ama oina maya Imphal Kendra gi manungsana leiba Prabhapati College Ede College da Physical Education Department da Assistant Professor oiriba ke Inauk Tombi hariba oza asina Jenims tachu pharmacist regular post oina thabak tawraga leiramle haina Facebook Head Office ke Secretary Education and Library ki Thaupuriba Y Sumantal Wang Press Thadoropa Zero Aman Hari Zero Asinhai Government ki Council Authority sing na hariba oza Inauk Tombi ki mathakta chapchabe action lokhapiyo haina Facebook ki maike degi thamlakli Lonina Facebook na thamlakliba wapham asina Government of India ki makhada lariba school aided school college aided college lariba oza sing na masana lariba mafam ama khakta khallaga leibiyu Lonina masamak ki masamak ni khalaga mahiroi singbo sembiyo haiba wapham si thamlakli Security Force na khulai kya phagapangam khrei Security Force na lakholapa khongthangi saru ama oina tunga ba mafam singda operation chathaki baga lonina khulai paiba singalo sinna thamlamba khulai sing phagapa leptrei ngarang Imphal East ke Tela Karong village ta chathaki ba operation da country made rifle ani ICE 36 hand grenade manga detonator ahom stun grenade ama tear gas cell ani phagat kyari matam ikan kanadana Imphal East ki kadang banda chathaki ba operation amadana ICE ke stole rifles ama ICLR ama carbine ama .32 pistol ahum phagappa ngamkhibaga lona mafam aduda saramba bunker ama thugaina manghanta an kyari thasi kungamari da so AR gi kanguna None district ki Monjilong khulgi amadi all nungnang da chathaki ba operation tunga ba makhalgi nongmai taru yauna khulai kya phagappa ngamle hari amarom dangarang security force na NI 37 amadi NS2 dagi security na ngak senduna tunga ba makhalgi poche puba gari mathang si na yangkhai ga mari amadi chani ga konga manga security force na ngak senduna Imphal puthorakrei Lonina tunga ba mafam singda hangba checkpoint chama kungo humdoi dagi lo thugai ba miyoi mautraga mga su phagat ki hari